ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯈꯤꯄꯨꯔ ꯑꯦꯔꯤꯌꯥꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯣꯟꯊꯥꯒ꯭ꯔꯥꯝ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯒꯤ ꯏꯄꯟ ꯅꯨꯔ ꯔꯍꯃꯥꯟꯒꯤ ꯃꯥꯒꯤ ꯌꯨꯝꯁꯦ ꯉꯔꯥꯡ ꯑꯍꯤꯡ ꯀꯩꯅꯣ ꯃꯩ ꯆꯥꯈꯤꯕꯗꯒꯤ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯗ ꯂꯩꯔꯦ ꯍꯥꯏꯗꯤ ꯌꯨꯝꯁꯦ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩ ꯀꯩꯅꯣ ꯇꯧꯖꯒꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯃꯁꯤꯗꯅ ꯐꯧ ꯅꯨꯡ ꯊꯝꯕ ꯃꯐꯝꯅꯦꯕꯀꯣ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯈꯨꯟꯒꯤ ꯅꯍꯥꯔꯣꯟ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯩꯅꯣ ꯑꯆꯥꯛꯄ ꯃꯌꯥꯝꯗꯣ ꯍꯣꯟꯗꯣꯛꯑꯒ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯊꯣꯡꯁꯤꯒꯤ ꯐꯤꯕꯝꯁꯦ ꯂꯧꯕ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯃꯊꯛꯇꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯃꯊꯛꯇꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯃꯊꯛꯇ ꯍꯥꯞꯄ ꯎ ꯑꯃ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯇꯤꯟꯁꯦ ꯉꯁꯤ ꯍꯧꯖꯤꯛ ꯂꯩꯕꯅꯦꯕꯀꯣ ꯁꯤ ꯃꯌꯥꯝꯁꯤꯅꯦꯕ ꯃꯧꯒꯤ ꯄꯣꯠ ꯉꯥꯛꯇꯅꯤ ꯁꯤ ꯂꯣꯏꯅ ꯑꯍꯟꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯑꯎꯟ ꯄꯣꯠ ꯐꯤꯁꯨ ꯁꯣꯝꯗ ꯂꯩ ꯑꯆꯥꯄꯣ ꯍꯣꯏ ꯄꯣꯠ ꯑꯝꯇ ꯂꯧꯊꯣꯛꯍꯧꯗ꯭ꯔꯦ ꯏꯄꯥꯅ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡꯅ ꯔꯍꯃꯥꯟ ꯀꯧꯋꯦ ꯃꯐꯝꯁꯦ ꯀꯩ ꯃꯤꯡ ꯃꯐꯝꯁꯦ ꯀꯔꯤ ꯀꯧꯕ ꯀꯣꯟꯊꯥꯒ꯭ꯔꯥꯝ ꯂꯈꯤꯄꯨꯔ ꯑꯦꯔꯤꯌꯥ ꯂꯈꯤꯄꯨꯔ ꯑꯦꯔꯤꯌꯥ ꯑꯣꯏꯔꯦ ꯃꯩꯁꯦ ꯀꯔꯝꯅ ꯂꯂꯥꯡꯄꯥꯠ ꯋꯥꯟꯅꯤ ꯃꯩꯁꯦ ꯀꯔꯝꯅ ꯍꯧꯈꯤꯕꯅꯣ ꯑꯝꯇ ꯃꯩꯁꯤ ꯁꯨꯝ ꯇꯧꯔꯦ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯩꯁꯤ ꯃꯊꯛꯇ ꯆꯥꯛꯇꯪ ꯄꯨꯔꯥ ꯂꯩꯔꯝꯃꯦ ꯂꯩꯔꯝꯕꯁꯤꯗꯒꯤ ꯑꯉꯥꯡ ꯇꯨꯝꯃꯤ ꯑꯉꯥꯡꯁꯤ ꯆꯥꯛ ꯍꯧꯗꯣꯛꯇꯅ ꯃꯥꯕꯨ ꯊꯣꯛꯍꯜꯂꯦ ꯊꯣꯛꯍꯜꯈꯤꯕꯗꯒꯤꯗꯤ ꯃꯩꯁꯤ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯄꯦꯇ꯭ꯔꯣꯜꯒꯤ ꯆꯥꯛꯄꯒꯤ ꯐꯤꯕꯝꯒꯨꯝꯅ ꯍꯦꯛꯇ ꯆꯥꯏ ꯂꯥꯛꯑꯦ ꯂꯥꯛꯄꯩꯗ ꯌꯥꯝꯅ ꯃꯤꯁꯤ ꯃꯌꯥꯝꯁꯤ ꯃꯩ ꯆꯥꯏꯑꯅ ꯀꯩ ꯇꯧꯕꯗꯒꯤ ꯒꯥꯔꯤ ꯕꯥꯏꯛ ꯑꯃ ꯂꯩꯔꯝꯃꯤ ꯃꯅꯨꯡꯗ ꯕꯥꯏꯛ ꯀꯔꯤ ꯑꯍꯜꯕꯗꯨ ꯀꯔꯤ ꯏꯟꯊꯣꯛꯈ꯭ꯔꯦ ꯏꯟꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯑꯇꯩꯒꯤ ꯀꯜꯕꯨꯝ ꯐꯥꯎꯗ꯭ꯔꯦ ꯑꯃꯒꯤ ꯑꯃ ꯂꯣꯏ ꯆꯥꯛꯈ꯭ꯔꯦ ꯆꯥꯛꯈꯤꯕꯗꯒꯤ ꯌꯥꯝꯅ ꯃꯤꯁꯤ ꯀꯔꯤ ꯀꯧꯔꯦ ꯏꯁꯤꯡ ꯃꯁꯤꯡ ꯈꯔ ꯇꯧꯔꯒ ꯆꯥꯏꯔꯦ ꯁ꯭ꯋꯥꯏꯒꯤ ꯍꯥꯏꯗꯤ ꯅꯍꯥꯔꯣꯟꯁꯤꯡꯁꯤ ꯂꯣꯏꯅ ꯍꯥꯏꯗꯤ ꯀꯔꯤ ꯃꯊꯋꯥꯏ ꯌꯥꯎꯅ ꯇꯧꯔꯦ ꯇꯧꯕꯗꯒꯤꯗꯤ ꯃꯣꯏ ꯑꯗꯒꯤꯗꯤ ꯆꯥꯛꯇꯨ ꯄꯨꯔ ꯂꯣꯏꯔꯦꯅꯦ ꯂꯣꯏꯔꯒ ꯃꯗꯒꯤꯗꯤ ꯀꯔꯤ ꯐꯌꯥꯔ ꯕ꯭ꯔꯤꯒꯦꯗ ꯂꯥꯛꯑꯦ ꯂꯥꯛꯑꯒ ꯃꯗꯒꯤ ꯈꯔ ꯂꯩꯕꯁꯤꯡꯁꯨ ꯃꯣꯏꯅ ꯃꯨꯊꯠꯂꯝꯃꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯗꯨꯗꯒꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯀꯔꯤ ꯄꯣꯠ ꯂꯧꯊꯣꯛꯄ ꯌꯥꯕ ꯀꯩꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔ ꯑꯗꯨꯝ ꯂꯧꯊꯣꯛꯄꯁꯤꯗꯤ ꯑꯣꯖꯥ ꯑꯩꯒꯤ ꯍꯥꯏꯒꯗꯕ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯍꯥꯏꯗꯤ ꯐꯩꯖꯣꯝ ꯃꯆꯥ ꯑꯃꯈꯛ ꯁꯦꯠꯂꯤ ꯑꯗꯨ ꯈꯛꯇꯅ ꯌꯥꯛꯁꯜꯍꯧꯏ ꯑꯇꯩ ꯑꯩ ꯐꯤꯔꯣꯜ ꯂꯣꯏꯅ ꯍꯣꯏ ꯑꯇꯩꯗꯤ ꯍꯥꯏꯗꯤ ꯆꯥꯛꯈ꯭ꯔꯦ ꯑꯦꯅꯤ ꯏꯃꯨꯡꯗ ꯂꯩꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯆꯥꯛꯈ꯭ꯔꯦ ꯑꯝꯇ ꯂꯧꯕ ꯌꯥꯍꯧꯗ꯭ꯔꯦꯕ ꯌꯥꯗꯦ ꯑꯗꯨꯗꯒꯤ ꯀꯔꯤ ꯁꯦꯟꯗꯦꯟꯗꯒꯤ ꯆꯤꯡꯕ ꯑꯃ ꯂꯩꯇꯦ ꯍꯣꯏ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜ ꯀꯔꯤ 5 ꯑꯃꯁꯨ ꯆꯥꯛꯈ꯭ꯔꯦ ꯃꯣꯕꯥꯏꯜ 5 ꯑꯃꯁꯨ ꯀꯣ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯨꯝꯕ ꯏꯃꯨꯡꯁꯤꯒ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯈꯣꯠꯄ ꯑꯃ ꯌꯥꯎꯕꯤꯕ꯭ꯔꯥ ꯑꯗꯨ ꯌꯥꯎꯖꯗꯦ ꯑꯗꯨꯝ ꯃꯄꯥꯟꯗ ꯑꯉꯥꯡ ꯅꯨꯕꯤꯅ ꯄꯩꯁꯥ ꯂꯦꯞꯄꯣꯟ ꯇꯥꯜꯕꯗꯤ ꯈꯔ ꯌꯥꯎꯋꯦ ꯃꯆꯥ ꯑꯃ ꯁꯨꯔꯒꯅꯦ ꯈꯔ ꯑꯗꯨꯝ ꯑꯃ ꯑꯅꯤ ꯇꯥꯜꯂꯤ ꯑꯇꯩꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯤꯒꯤ ꯂꯧꯁꯤꯡ ꯁꯨꯔꯒ ꯆꯥꯖꯔꯤꯃꯦꯕ ꯍꯣꯏ ꯑꯗꯨꯝ ꯂꯧꯔ ꯁꯨꯔ ꯆꯥꯖꯕꯅꯦꯕꯀꯣ ꯍꯣꯏ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣই ꯉꯔꯥꯡꯁꯦ ꯅꯨꯡꯗꯥꯡꯗꯤ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯆꯥꯈ꯭ꯔꯦ ꯉꯁꯤ ꯑꯌꯨꯛꯇꯒꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯄꯨꯡ ꯅꯨꯡꯊꯤꯟꯁꯤ ꯐꯥꯎꯕꯒꯤ ꯃꯇꯝꯁꯤꯒ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯊꯛꯄꯒꯤ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝ ꯃꯤ 10ꯁꯨ ꯂꯩ ꯍꯥꯏ ꯑꯩꯈꯣꯏ ꯁꯤꯒꯤ ꯐꯤꯕꯝꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯁꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯅꯁꯨ ꯇꯧꯋꯤꯗꯒꯤ ꯃꯄꯥꯟꯂꯣꯝꯗꯁꯨ ꯄꯨꯁꯤꯜꯂꯛꯇꯅ ꯑꯗꯨꯝ ꯈꯔ ꯃꯣꯏ ꯆꯥꯛ ꯏꯟꯁꯥꯡ ꯇꯧꯗꯅ ꯑꯗꯨꯝ ꯆꯥꯗꯅ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯇꯥꯔꯛꯄꯗꯗꯤ ꯀꯔꯝꯕ ꯀꯔꯤ ꯃꯑꯣꯡꯗ ꯂꯩꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯗꯦ ꯍꯣꯏ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯗꯨꯝ ꯊꯣꯔꯛꯀꯅꯤꯗ ꯃꯄꯨ ꯂꯩꯔꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯒꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯁꯦ ꯂꯩꯕꯒꯤꯒꯗꯤ ꯍꯧꯖꯤꯛꯇꯒꯤ ꯑꯗꯨꯝ ꯁꯤꯟꯕꯤꯔꯕ꯭ꯔꯥ ꯍꯣꯏ ꯍꯥꯏꯗꯤ ꯌꯨꯝꯁꯤꯒꯗꯤ ꯂꯩꯕꯗꯨ ꯌꯥꯔꯔꯣꯏꯗꯕꯅꯤꯅ ꯈꯔꯅꯤꯒꯤ ꯑꯣꯏꯅ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯁꯦ ꯂꯩꯕꯒꯤꯒꯗꯤ ꯑꯗꯨꯝ ꯁꯤꯟꯕꯤꯔꯕ꯭ꯔꯥ ꯑꯗꯨꯒꯤ ꯁꯤꯜꯕꯒꯤ ꯀꯔꯤ ꯃꯑꯣꯡꯁꯤ ꯂꯩꯇ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯍꯣꯏ ꯑꯗꯨꯝ ꯃꯄꯨꯅ ꯐꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯒ ꯏꯄꯟꯁꯤꯒꯤ ꯐꯦꯃꯤꯂꯤꯁꯤꯒ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡꯒꯗꯤ ꯏꯄꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯅꯤꯡꯕ
hadi mayam su thamoi chaw mayam lei koi keno siga ko aduna adi ipan na kai gumba mayam dagi koi ipan gi jum se mai sa ki basiga adi phana nining da taraga su ai dum isa gi noma ge sujara ga saja boy taraga su agi tanja cha da ba matang cha da ba haiba amna oiba ko bonina ipan na dum mayam dagi adi khajik tang mateng oiraga su haiba am khak ipan na haining ba ka di leibra ho adu di ai ge di karino ai di senten da jing sakram kai mi lete leitab si hoji mong kamain tawraga mayam na ai de nusi bidana kul sini su tawre dai punjaram de tawre itara puram de jukan mateng ka lai hoi hoi adu kana gu pining una di dum pi bijani hoi hoi thank you ipan bu thaga chari aduga ai na mayam da haiza ga da ba haibadi sagi ipan gi asigum laba jamna khudong cha da ba tanja asida ai gi mayam dagi ai ipan na so haibagi matung ina ai gi magai dagi ipan gi yum asi amasung family sigi damakta ai angam angam ba khajiktang ai gi jumbu sigi ai gi ichinau sigi keno ama ai di gpa number haiba tare aduma ka hapcharake yaraga QR so hapcharake ai gi fire brigade che lakuma matamda ai gi dum kogi ka matam khajik khara ka thengda ba khota ba koi puning da nungai ta ba dugum ka di phawbi gi bra haibadi nungai ta si akoi ni yam gan haijabani adu ma koi na fire brigade si kari ro do oina kari gawati do entawra gawati de sincher tawra sincher da gi amaka lakhibu tawra matang matang tawra ga du sonda lakpani hoi hoi dum khudak ta siga ko ta ka kim fire brigade si pung mariga minute kunga mari dani thung su sida tum chak pana pung kya dagi hoba chak pana pung ani dagi khar khar aurega pung ahum makhai asida pura pundum tum hoi aduna ekoi myam na su khanga da ba haibuna ekoi anakpa police station amasung fire brigade hospital da khangde ekoi gi dum kudak ta moi bu ko ba ya bagi mathang na tabi da ko asigi number se su ekoi da dum thamjanna ba ai gi bai dai so haijaningi ase thambadi ekoi mathang do oi da bai ta police wa aira ku sida khan ni singoge police wa se ekoi na somde gi kan ba ya ba kalamme dagi abi sidi khar khuyau na binina khar khuyau na binina yamna mi mayam na ekoi ne changadana kalbasu subida oire oisibdagi mai ji kanmalin gidna onadi ekoi mapan thokare ga di police ki moi gari ma bolero ma lai lakpasida kona moi escort ka daudana lakpasida ekoi na haire ga matungda kona di moi na maka fire brigade ta phone tawhare ga adu bauda police na hangi ngasain tawhra mi hoji bau lakta si kari kino aina adu matungdagi yengbabu umot khareda ekoi mayam na balti dunti tawhre ga hunjalle ga muthale ga matungda ekoi di mi kharamna angau ba ngang kharamna suhai ore kapal roji ana adu ai mi laega adu mai to buji phajade laibak yo tanggi du tangmare soi rudana loherami sida danga phasa tawna kanate khare aya ba mai su tawjarang mane haine ga nga mina tara mari manga oinida adu khak tawrammega moijo dum char are khungi awaba aibabu magi sumaina lairi pagam chida yari maidi hoji एकदम फैजोम थोक मुमनिदा लैत्रे करीमा इमुंग सिदा कोई भी फीमा मा इमुंग सिदा लैत्रे अदुना कोई खुंजिना जो अंगंबा खुंजादगिसु मपानदैजो अला अलाकना अदुम मतिंग खर खर तौरी असिनसु यारोयना कोई निमिदांग हिमना चानबगी मफम मम नाइदबि यादे ना कोई मयाम होनदना होजि फाउदे कोई लेंगदमै अयुक्तगी नारोल मयामसु खुंजिगी तौदना होनरी होजि अदु मयामना जो अंगंबा यारबदि मतेंग तौबिरेगा मीजे मकमाइन लेफनजी हाइबसे मांगदा ईद अमसु लाई अंगांग नुबी मयामनी लैरेबा कोई फिरोन अमता लेहौद्रे असिदा मयामना फनबा होनरेगा फांजी हाइना खंजरी खोजो थागचरी पनबु कोई मांगदा लेबा इमान से नाइ कोई यंथंग ना इमान मिंगाना मातोमी का केनो इमान युम से मई चाकिबा इमाना खंगबका दुगी हे खुदकता कमाई तो के बाबा दुगी वारी मते हम इकोई हिपम दे होगलक पदा करी मई सिंगरंग द लेरमदना इकोई मयामदे हो चेंजलदना कन्नर होनरेम अदो हजिक केनोगी अखोगी इमुंग सिगी केनोदा कमाइना मतेंग पांसिगे हाइबगी पोतमा इमानगी वखंदा लेबा पोतों हाइबी मतेंग पांसाबदी कोई मैगी हजिक नोंथिलगिदी कोई मयामना पुजन पीजरे हौरे नुमदांग से कोई मयामना कैदौने लेफम चाफम सिदी
थिक नाइद्रिमिना अदुनि हाइनेंगेबा मैम चंग मैम पुन्ना चंग पुन्ना मिनारा मैम पुन्ना तौमना साइना मान बुसु